पाउसेदी युमफम ओइबा मरोइबा पाउ खरा अपडेट तौजरे फिल्म की लुप मरी की मेमोरेंडम मार्च था फाओबगी बनुंगदा थबक दो ओंथोलगने सीएम मणिपुरी फिल्म का मरी लेनाबा तोंगान तोंगान लुप मरीना मणिपुर फिल्म इंडस्ट्रीज चाखोटनाबगीदमक इंडस्ट्रीज असिबो DIPR की सरुक अमा ओहनबियु आइबा वाफम जौना तोंगान तोंगान डिमांड कया यावबा मेमोरेंडम अमा कुमजा लिसिंग अरी कुन की डिसेंबर थादा पिसलखिबा अदु चलिबा फाइनेंशियल ईयर असिगी मनुंगदा थबक दो ओंथोलगने आइदा चीफ मिनिस्टर फंदोखरे तरामथोई सुबह मणिपुर लेजिस्लेटिव असेंबली की तरागनिथोई सुबह सेशन की ngasi अरुब निमित की वहांग पाउखंगी मतमदा सोगनु AC की कांग्रेस के MLA के रंजितना मणिपुर की सिनेमा हॉल अमदी स्टेट असिगी फिल्म इंडस्ट्रीज चाखोटहनबगी मतंगदा हंकिबा वहांग अमगी पाउखम पिरदुना मथकी वफम असि चीफ मिनिस्टर ना हाउस दा फंदोखिबने नागालमरोमदना सिंग लेबाक लौथोकपा थिंगलुपदा प्रेशर लाके अवांगबौ नियमाय Leibak Louthokpa thingbada apnba piriba Angambasingdu kanano KS Joykishan Singkhai Sing Reserve Forest tagi logi wangbada Leibak Louthokpa thingbada angam athoksingna Forest Department da akanba pressure pi haina Congress MLA Kumuksam Joykishan pukalakpa calling attention motion amage paukhom piraduna Forest Minister awangbu neomaina house phangdokhre Minister gi wafam adu jamna kana janingdaba phangdokladuna Singlebak Court pathingba amasung Garina sing bapajin bada tautanaba kiharlaki ariba angam athosing tu kanano haina MLA Joykishan Takkhatkhre sanabagi pau amada kayam kuina coronavirus kiduna leigadori bano Mericom Tokyo Olympic Games kidamakta hokiba Chahida Jordan da pangthokiba Asian qualifying tournament da mai paktuna Tokyo gi ticket phangkhrabi world champion taruklak oibangam khrabi masagi sahi 38 chorabi MC Mericom na coronavirus bu kayam kuina kidun leigadori bano haina phangdokre mathangi sayulda Spain da pangthokadaba boxing international boxing tournament da saruk yagadori bi MC Mericom COVID-19 ki lockdown manungda atoba boxer sing na lega ki akanba miyeng makada training hobagi aba phangtrabasu mahak dengi nadun saruk ya bangam kidabane adobo handakta Bengaluru da pangthokpa national camp da saruk yakhe Spain ki Castellon da Mars amadagi taret phawda pangthokadoriba Boxing International Boxing Tournament aduda Mericom da sahi amarong ki matungda anba international competition da saruk yagadori bane mahaki maikedi khwaidigi fajaba mongda khonaduna afava result purakpung ngamna ba khonagani aina mahakna makha takhe matana sahi nauriba naha ama samu manaton jaisil laga hatkhre yamna tangna thokpa thodok ama oina Uttarakhand ki manung chanba full chati khunggangda mapung marai pharaba samu amana masagi sahi koni thoirum choraba miyoi ama Ningthokapa namita hatkhre haire thodok asiga mari lena SISO pramod ponijal na phangdokkibada samu aduna kapil kobanha adu manaton na kokta pharaba matung leimaida hanjin jason kibane nongalamdai pung ahomlom tarakpada thokiba lebak thiba thodok kaduda kapil khudakta sikibane khoisaunaraba samu aduna nakalda khamdan leba gari kayagi mingselsu Thugaikhre matau karamna samu aduna thodok adu chathakibano habigi matangda chap chana khangbangamdre Fadok adudi laikitraba kapil Uttar Pradesh ki manung chanba Bijnor district ki Baral khungang dagine mahaki haksang adu All India Institute of Medical Sciences ke mokta thamkhre haire matam kaktana boycott tawre Maharaj Bodhchandra College ki teaching abadi non teaching staff singna Maheiroisingbo thawoi bidaba amadi lerek takpiraktabana Maheiroisingge punsi mangba yana laire maramaduna laigak amadi oja singga janaba puraktriba phawba Maharaj Bodhchandra College asi matam kaktana boycott tawre Tunggi jumbi oiriba Maheiroisingbo lamkhang tamanganaba manba maungda tawrokliba government amadi oja singna muknabagi thong sing asi akan ba maungda condemn dawe Maheiroising punchiba kannanabagi damak laingak amadi oja singgi marakta leiriba chainaba si athuba matamda janaba puraktuna Maheiroisingbo mahi tamba phangan biu haina Maharaj Bodhchandra College Students Union ki finance secretary S.S. Nilman na thadorokpa cherolamana phangdorakle atopa makhatarakpa pau amadana Doctor Singhi strike na vaccination da akaiba pigadra haibaki akiba leire crime da chenabadagi convict tawraba Doctor Singhi license kakkadaba legislation amagi bayukta strike dawgani aina South Korea gi Doctor Singna kihan khibaga loinana sayul asidagi hawgaduriba lebak asigi coronavirus vaccination drive ta akaiba pirakpa yabagi akiba leire healthcare workers sing irai numidagi AstraZeneca vaccine gi ahanba dose sing kapnana ba lepna khrabane South Korea na November phawbagi manungda herd immunity lakhanana khonabada July phawbagi risk wangba million tara vaccine kapnana thorang tawre
Tauigumsung Doctor Singh Quadiki Chauba Grouping Oiba Korean Medical Association KMA na Aukiba Sayul Ge Oiba section Wapong Doctor Aikema Dude Karigumba Parliament na jail Tampang Lagadaba Doctor Singh licensing rebook Togadaba Bill Lama passed over Tarabadi Makwen extract Togane Bill Aduna Chamchamba Maran Lejadaba Doctor Kiaki license Kahan Kiba Haina Association ki spokesman Kim De Hana statement Amada Haike Nakal Amaromda Churachandpur Police na brown sugar Sungfam ama Thugaikhre Churachandpur District Police na Mayakabat ni Chahi Mayok Changchalakpa Lanjing ke Saruk ama Oina ngasi nawat jungba adwaida brown sugar Sungfam ama Thugaikhre bakaluna na chenaba miyoy pare Police lagi phangba paugi matung inna hairibadi Churachandpur District ki Tuibong subdivision ki manung chanba ke Salem Balesta ain kaina brown sugar sungba ki thabak satari aiba pau ama phangbadagi Churachandpur District Police na augiba tha amarom asi kupna senaduna lakhe Police ki makedi kupna surveillance tawraba matung ngasi numit jungba adwaida district asigi SP Amrita Sinha gi mityang makada additional SP Sri Banat Survey amasung additional SP Elo Lawrence Munlua gi pautak matung ina ASDPO Thalon David Kilong na lujingba police ki asoba khutbu amana ke silent village ta paktang na thiba humbagi thapak sadage maduda miyoy ahum brown sugar chungbada chinaba masak mathum kaya ga kona na phagat pangam khibane Faraba miyoy ahum adudi cycle subdivision gi manung chanba P Saijang village ta ki mangthang lofeng sahini phugani thoi apokba Jemsai Churachandpur gi M Somol village ta gi Simon Thang Lofeng sahi kuntragani pan apokpa laikidraba paukho sai amadi Simol village ta gi sahi taragani pan khakta ngari ba nupa masa amane Mahak atopa district amadi ki laglaga haujikna Churachandpur ki ti Bethlehem village ta laibani haire Maragasida Maharashtra da minister amasu coronavirus positive oire State se da anoba case lising taruk chamapan umraga mathoi thengna ki miyoy kuntramanga sekhe Maharashtra gi Food and Civil Supplies Minister Sagan Bhusbal su coronavirus positive oire Bhusbal tharaga chaliba tha asigi manungda novel coronavirus positive oramba thengna kiba state sigi minister masing tarit chure Test tawbada aya COVID-19 positive oramba thengnare haukiba namit nini humni sida aya connection kiba khudimaksu test tawthoknanaba hajari haina Twitter da thagatpa warol amada Bhusbal na phangdoke Mahaki haksangi fibam kari Phari amasung nungnang ningai amada leite haiba wafam thambagaloin na mipum khudimangna COVID-19 dagi section na basu mahakna apel tawkhe Haryana da lower class ke school sing yumsaga chanamit hangdoklagani COVID-19 pandemic na marab oirka Haryana da leiba school sing matam chana thingloraba matung class 3 dagi 5 phawpada tamliba Maheiroisinggidmk lakliba yumsaga chanamit school sing hangdoktuna anagum mathok tawba hauragani aina Department of School Education na phangdorakle Department asina government amasung private primary school sing hangdoktuna hanagum mathok tawhananaba order amangasi thokibane COVID pandemic na maram oirka state aduda sahi amarom school sing thingjinduna lakibane Department asina thadorakpa order asigi matung ina school sing na ayuk pung 10 dagi nongtil pung 1:30 phauba mathok tawgane offline class zoning daba Maheiroising ki oinadi hana dagi sathaduna lagliba online mode ke khudangda class yawa yagane school sing hangdoktuna hanagum mathok tawhana na papirep laukhrabasu COVID-19 ga mari lainana government na semkiba SOP sing oza amadi Maheiroising na ngakna chatkadabane School na lakpa Maheiroi amadi oza sing temperature campus sangringan check tawgane karigumba temperature wanglam labadi oza na tragna Maheiroi adu campus madugna sangaloi aire Maragasida court na sahi tarit Fadok pikhre Hokiba sahi lising ani taraga hundoi gi November konithoi da Tamenglong district ke Ramki Khuilong village ki Makru Turen Torban talaiba thabak chuna basing ki laifam oiriba khola da Assam dagi Doli Riang sahi kunthraga mari churaba mi amabo wa kaknaba Thangna Yanduna hatkhibagidmk Jiribam Kalinagar dagi Raju Bistrupriya bo Session Judge Imphal West na sahi tarit tha nipan kaisum sangda Fadok koina lainana bangasi khangankhre aribada content sing asigi marui pau khara asi pau damjariba Manipur local news YouTube channel amadi Facebook page asidagi yengbiri popram pathaga jari channel asin atomda kanarabadi subscribe to video na subscribe to biro maloinana like and share to busu kawi kanu plamakpo amakhana thaga jari